Kuki singna kurkul maning saidang popi lokol da changsilakpadagi ungkhatnakhre ngasi ayu pung 10 makhairom taba matamda Imphal West gi Sekmai Police Station gi manung chanba kurkul maning saidang popi da leiba maitai gi lokol da Sampai Village dagi Kuki sing changsilaglaga law unaba honarakpadagi ungkhatnaba ama thokre thaudo asigi matangda press na phangba pawgi matung inadi Kuki sing aduna maitai gi lawpu sing adugi ayaba yaudana lawpham sing adu da changsilakpadagi ungkhatnaba du thokibani Kuki sing aduna lawpham sing adu da changsilaktuna law unaba honabagi thawong adu miyam khangnarakpadagi mafam adugi miyoi singna manak nakpada laiba CRPF ki kangbuda pau piki loinana khunja singna security force ki matenga loinana Kuki sing adu bo athingba pibaga loinana mafam adu dagi tanthoki adum oinamak thaudo adu da asopan natraga ka hena irang chawtokide सरकार की मायके दगी सिंखोंग चिंगा लाइरिबा मैते की लौफम सिंग लौ उनबा अहेनबा सेक्रेटरी फोर्स सिंग डिप्लॉय तौदुना ngak senbagi thabak sing chathari hairabasu Kuki singna maite gi lobuk singda changchinduna lau unaba honaba amasung maite singna makoi gi lofam singda changduna lau unaba honaba da Kuki singna athingba pibagi thaudok singi manung chana ngasi gi thaudok adu chatharakibani sarkar gi maike dagi lomi singna masagi lofam da lau unaba honaba da ayetpa athingba pidanaba thorang kaya laukhale hairabasu Kuki singna asigumba thawong sing asi letana chatharakpana mafam adugi lomi singna su pendaba kaya phongdoragli Panba yabadi haukiba June 15 da Imphal East ki Laitan Pokpida maite singna law khoinaba changbada Kuki singna athingba pirakpadagi chawna ungkhatnaba thokrabani masigi matung ikan kanadana Bishnupur district ki High Canal la law khoiba changbada Kuki singna nomai kapthorakpadagi lawmi ama oithangba makhuta nomaina panduna sokibagi thaudoksu laikhrabani Drone bombing chathabaga mari leinana NIA fakiba Samuel Thongsian House July 18 fawba judicial custody remand tokre mamang sahi ge September thada Kuki kulai paiba singna Imphal West district ki manung chanba kautruk amadi kadang banda drone bombing chathaduna nomai kapchinduna mafam aduda leiba midai miyam da ki akhang pikhiba amadi misimina thokan kibaga mari leinana NIA fakraba Kangpopi district ki leima khongmana ki El Lumlui village dagi Kuki militant Samuel Thongsian House bypai Ningthaukaban numita Special Force NIA Manipur number 1 na puthoklaba matung thasigi 18 fawba judicial custody da remand tawkre hairi Kuki militant Samuel Thongsian House by Fayeste sahi asigi June 22 da NIA Imphal branch na fakibaga loinana interrogation gi damak NIA gi custody da thamlakibani mahaki remand perot surakkibaga loinana amu hana ningthaukaban numita court puthorakibani NIA gi special public Prosecutor की मैके देगी Samuel Thongsian House by Faigi case recording sing makhata na thijinba mathau tabana makhata ba judicial custody remand pibina ba haijarakpadagi court na judicial custody remand pikhibani hairi Myanmar da santi hanjilakpadagi India na nauna refugee sing sanglakpa tingkre Myanmar da santi hanjilakpadagi India gi maike degi Myanmar dagi nauna refugee sing sanglakpada thingba thamkre masina maram oiraga Myanmar da military junta na pro democracy group ki target tawduna nongthaktagi bomb thadaba masung military offensive kaya letana chathariba adudagi kiduna lanjenarakiba Myanmar listing manga rom Manipur dagi hankre lanjenarakiba sing adu ayambana Myanmar gi chin tetagini hairiba refugee sing adu ayambana Myanmar dagi chelaglaga Kamjong district ki tongan mamafam singda sangda fam lawduna layrakibana ayambani maragasi da International Human Rights Organization singi maike dagi Indiana leibagachi da leiriba Myanmar refugee sing hautik chathariba Civil war asigi manungda halan kibagi waribasde yamna kana yaningda bu phongduragli haugiba sahi listing ani kunmari ki me thada India gi maike degi Myanmar National 77 makhoi gi maramda nampuda halan kibagi thawong chathagi basting adu International Commission of Jurists ki maike degi akan mamong da kanem tobaga loinana must human right violation amani haina su phongdurakibani Loinana India gi maike degi namduna lebak asida lanjanari ba Myanmar refugees sing maramda halan kiba amasong makhata na refugees tanglakpada athingba thamba sina Myanmari kaya makhoi gi lebak aduda kodongthiba kaya mayok naragani hairi Mamang sahi June thada Myanmar National listing manga chamri rom Myanmar ga lonariba Indo Myanmar border de leiriba tangkul singna namna khundariba Kamjong district ta lanjelaktuna sangda famlokduna leirakibani Assam Rifle ki Director General Pradeep Chandra Nair gi maike degi lanjelagli ba refugee sing adu Myanmar na lebak adu da military junta gi mathakta lan hauriba
pro-democracy groups-singi mathakta aerial strike chathaba amasung offensive kaya letuna chathariba aduna kiduna lanjelakibani haina phongdorakpasu laikhrabani loinana lanjelakibasing adu Kamdong District Administration Assam Rifles amasung atai agency kaya ka khushamnaduna humanitarian aid chingpibagi thabak chatharaga lakibani adumoinamang Manipurda leptuna Myanmar dagi refugee kaya sangchilakiba asina Kuki amasung Maitai community anigi marakta hauti tholiba kangluki irang asina yamna sensitive oiba issue ama oire masina maram oiraga India gi maikedagi Myanmar da mahusagi punji hanjilaglaba haurabanina refugee sing asi makhatana changlakpada athingba thamkibani hairi Kumbi esigi manungda laiba khun 13 gi lau pari lising ani romda handak laurok ki mapung fana lau unaba laumin singi oiba mifam bangthokre Kuki singna maidai gi lofam singda sangchilaglaga lau ubada central port singna thingdaba asina Kuki singda phongna mateng panglabra haibagi wahang amasu lagle haina kirana phongduragli Manipurda thokliba sahi ani hendilaglaba irang asina maram oiduna midai singna hana lau uramba mafam pumnamakta changduna lau uba yadana laiba Bisnupur district ki Kumbi esigi manungda laiba tongan tonba khun 13 gi lau pari lising ani romda handaki laurok ki lau uba haunabagi matangda laumin singi oiba mifam ama wangu ahalu mayale kaida pangthokre Kumbi esigi khun 13 haibadi napat tangdeng pombi khok chandol pokpi chairel thobal tabi Khoijuman tabi laingaubi mangjil wangu sagang amadi wangu nauda khong yauna khun 13 gi lomi singna sinduna wangu ahalu mayale kai community hall da pangthukiba lomi singi mifam aduda wangu tera khong gram panchayat Bora Yangbi BJP amadi wangu GP gi administrative ki chairman sing Bisnupur district ki lomi lupki lusingba sing Kokomi farmer wing gi lusingba sing su sarugyaki mifam aduda khun 13 gi lomi singna committee on uncultivated area napat tangjeng tu wangu nauda khong haiba committee ama semduna lomi singna warep khara sulauki ngasigi mifam aduda sarugyaki basingna red zone oina leiriba pombi khoktagi lomi amana phongdukibada ipa ipu haktaktagi hana lau uramba miti singi lopam kaya haudisu lau uba yadana amadi ayaba piriba lopam khara asisu ningtamna lau uba ngamdaba Asina maram oiraga lau uraga hinglamba lomi sing senthok lambi leitabana khamthengna wanare lengangna ayaba khara piraga lopam khara asina hingbada yamna ware Haujiksu laumi aikoi nongmai singdol da lau khara uribasi kayam kuina asumna ukigani aikoi isai sagi lejariba lopam singda siba sangba tidana lau uba changlagani lengangna hiramasi da mathaukta ba thabak sing lakhat hanana ba thaurang tobiyu haiki Ngasigi mifam aduda sarugyakiba Kokomi farmer wingi ko convener Laisram Kirana phongdokibada istat asida thokliba irang asig mari lenana lengangna section thaurang lokhatkadabani haiduna mitai singna masagi lofamda lau uba changbada mafam kaya da central forcing na athingba thambasti aikoi miyamna yapam thokte thawong asina state asi chinjakta mipan tangbagi asoba maram amasu oidi hairaduna mitai singi lofam kaya da Kuki singna sangchilaga lau uba matamda central forcing na thingdaba asina central force na Kuki singda phong na mateng panglabra haibagi wahang amasulakle asumna mitai gi lomi singna thengnariba khudong chadaba kaya asti yenglaga Kokomina lomi single loinana khongthang kaya lokhalagani haiki Myanmar Federal Union Army MFUN airstrike tawduna PDF ki asoba camp sing thugaikhre hairi sabagi sang ka hena wangkhalakpadagi Asia da miyoi lising kaya sikre Haukiba sai kuntragi manungda oikiba phibamdagi Celsius degree 1.04 hena sabagi sang hengalakpa maramna Asia da miyoi lising kaya sikre haina World Meteorological Organization WMO gi report amana phongduragli kumja lising ani kunmari da ka hena sabadagi khudong thiningai oiba mawongda mahusagi oiba manghan taghan bagi thawdo kayamrum thoki tropical cyclone kumapan thokiba loinana matam sangne Asia gi mafang kayamarumda headwave thoki amasung ka hena kan mamongda nongsuki maduna maram oiraga miyoi lising kaya sian kibaga loinana semelon gi phibamda asoba saitheng ama piki ka hena sabadagi miyoi ba khunai da asoba saitheng ama piragle haina paladuna WMO gi Secretary General Professor Celesta Saron hai samudagi imai sabagi sang hengalakpaga loinana Ayingba mafamda laiba unmapal sing saudorakpadagi samudragi imai wangkhalakuna mahusagi khal kahilakpa thingnare China Japan India Middle East amasung Asia gi atai atopa mafam kayada miyamna kahena sabagi awaba mayokna bataki hairiba Asia gi laibak sing asida mahusaga manadaba mongda heatwave thokpadagi India da miyoi chamriga yangkai siki maduki sumatakta brada tarakpa masung akanba nonglai nungsi silakpadagi awaba mayokna ki hairi
Tripurada Tripuri Nupi amana mawa macha hundolaga atopa nupada mayum paluraga amuk mawa machagi manakta halakpada machaga mawaga na tamthina phuraba matungda makhut thudekpikre hairi.